ꯃꯤ ꯈꯔꯗꯤ ꯋꯦꯠ ꯂꯣꯁꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕꯅ ꯑꯃꯨꯛꯅꯦꯀꯣ ꯋꯦꯠ ꯂꯣꯁꯁꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨꯅꯦ ꯅꯣꯏꯕꯁꯦ ꯍꯟꯊꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯏꯚꯟ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯁ ꯑꯩꯅ ꯅꯣꯏꯕ ꯍꯟꯊꯅꯕꯅ ꯍꯣꯠꯅꯈꯤꯕꯁꯦ ꯑꯔꯣꯏꯕꯤ ꯊꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩ ꯋꯦꯠ ꯂꯣꯁꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗꯦꯕ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯗꯤ ꯐꯖꯅ ꯑꯩꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯦꯊꯠꯁ ꯈꯔ ꯁꯤꯖꯤꯟꯅꯕꯗꯒꯤꯅꯦ ꯑꯩ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯃꯁꯜ ꯕꯤꯜ ꯇꯧꯔꯦ ꯑꯦꯞꯁ ꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯑꯩ ꯈꯛ ꯅꯠꯇꯅꯀꯣ ꯍꯧꯈꯤꯕ ꯊꯥ 2-3ꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 25 ꯍꯦꯟꯅ ꯑꯩꯅ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯕꯤꯔꯒ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦ ꯔꯤꯖꯜ ꯎꯍꯟꯈ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯨ ꯌꯥꯎꯏꯀꯣ ꯅꯨꯄꯥ ꯈꯛ ꯅꯠꯇꯦ ꯅꯨꯄꯤ ꯄꯜꯂꯛꯇꯦꯅ ꯌꯥꯝ ꯁꯥꯎꯋꯦ ꯑꯗꯣ ꯅꯨꯄꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯦꯊꯠꯁ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯁꯤꯈꯩꯁꯤꯕꯨ ꯍꯦꯛ ꯐꯣꯂꯣ ꯇꯧꯔꯒꯗꯤꯅꯦ ꯅꯪ ꯋꯦꯠ ꯂꯣꯁꯁꯨ ꯀꯝꯄꯜꯁꯔꯤ ꯇꯧꯕ ꯉꯝꯃꯛꯀꯅꯦꯕ ꯑꯦꯗꯚꯥꯟꯁ ꯍꯥꯏꯖꯕ ꯋꯥꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯗꯕꯒꯤ ꯑꯩꯅ ꯑꯦꯗꯚꯥꯟꯁ ꯍꯥꯏꯅ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯁꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯋꯥꯎ ꯀꯩꯅꯣꯅꯦ ꯕ꯭ꯔꯣ ꯏꯁꯇꯥꯔꯁꯟ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯍꯥꯏꯁꯤꯕꯨ ꯖꯤꯝꯁꯤꯕꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯄꯣꯠꯂꯅ ꯅꯪꯅ ꯍꯪꯉꯛꯀꯅꯤꯕꯀꯣ ꯑꯁꯦꯡꯕꯅꯦꯕ ꯖꯤꯝ ꯁꯥꯟꯅꯕꯒꯁꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯦꯕ ꯅꯪ ꯃꯌꯥꯝꯗꯒꯤ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤꯁꯦ ꯖꯤꯝ ꯂꯣꯏꯅ ꯁꯥꯟꯅꯔꯛꯄꯒꯤꯗꯅꯤꯡꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯃꯤ ꯊꯥꯒꯠꯅꯔꯛꯄꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯃꯤ ꯊꯥꯒꯠꯂꯛꯄꯗ ꯑꯩ ꯗꯇꯥ ꯎꯠꯈꯤꯕ ꯅꯣꯏ ꯆꯤꯟ ꯊꯤꯖꯤꯟꯅꯔꯣꯏꯒꯦ ꯃꯤꯅꯦ 230 ꯄ꯭ꯂꯁ ꯊꯥꯖꯤꯜꯂꯛꯄ ꯃꯇꯝꯗꯅꯦ ꯖꯤꯝ ꯁꯥꯟꯅꯗꯦꯁꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯥꯟꯅꯗꯦ ꯍꯥꯏꯕꯁꯦ 62% ꯃꯤ ꯖꯤꯝ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯣ ꯁꯤ ꯗꯥꯏꯔꯦꯛ ꯁꯥꯟꯅꯗꯦ ꯍꯥꯏꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯖꯦꯟ ꯆꯦꯜꯂꯦ ꯕ꯭ꯔꯣ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯋꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯊꯣꯛꯄ ꯃꯇꯝꯗ 75% ꯃꯨꯛꯇꯤꯅꯦ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯅꯅꯤꯀꯣ ꯊꯥꯖꯤꯜꯂꯤꯁꯦ ꯂꯝꯐꯩ ꯑꯃꯍꯦꯛꯇꯗꯒꯤ ꯊꯥꯖꯤꯜꯂꯛꯄ ꯅꯠꯇꯦꯕꯀꯣ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯄꯁꯤꯗꯐꯥꯎꯅꯦ 75% ꯃꯨꯛꯇꯤ ꯖꯤꯝ ꯁꯥꯟꯅꯗꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯤꯝꯁꯦ ꯃꯤ ꯑꯌꯥꯝꯕ ꯁꯥꯟꯅꯗꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯗ ꯑꯉꯥꯡ ꯊꯥꯗꯕꯁꯦ ꯃꯤ 30+ ꯍꯦꯟꯅ ꯂꯩ ꯈꯨꯡꯖꯝꯒꯤ ꯀꯣꯂꯨꯞ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯁꯦ ꯁꯤꯗꯅꯦꯕꯀꯣ ꯑꯗ ꯖꯤꯝ ꯁꯥꯟꯅꯔꯤꯁꯦ ꯑꯩ ꯏꯇꯣꯝꯗꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯗꯅꯦ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯁꯦ ꯑꯩꯅ ꯈꯪꯕꯗ ꯃꯤ ꯄꯥꯡ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯃꯅꯨꯡꯁꯦ ꯁꯤꯗꯐꯥꯎ ꯃꯤ ꯄꯥꯡ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 3 ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯑꯃꯅꯤꯒ ꯂꯩꯔꯦꯕ ꯁꯤ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯍꯦꯜꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯦꯠ ꯂꯣꯁꯁꯦꯀꯣ ꯅꯪ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯑꯒꯗꯤ ꯅꯪ ꯅꯁꯥꯁꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯆꯦꯟꯖ ꯇꯧꯕꯁꯨ ꯈꯔ ꯍꯧꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯗꯤ ꯑꯗꯨꯒ ꯆꯥꯟꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯁꯨ ꯊꯤꯔꯛꯄꯁꯦ ꯃꯍꯧꯁꯥꯅꯤ ꯁꯤ ꯇꯧꯅꯗ꯭ꯔꯅꯦ ꯒꯥꯔꯤꯒ ꯂꯩꯔꯗꯤ ꯑꯁ ꯁꯤꯒ ꯐꯖꯅꯕ ꯆꯥꯅꯕ ꯁꯨꯇꯤꯡ ꯑꯣꯏꯕ ꯀꯥꯏꯅ ꯁꯨꯇꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯇꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯖꯗ꯭ꯔꯦꯅꯦ ꯈꯔ ꯁꯨꯠ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯅꯤ ꯆꯥꯅꯕꯗꯣ ꯊꯤꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯤꯁꯨ ꯀꯝꯄꯜꯁꯔꯤ ꯐꯣꯀꯁ ꯂꯥꯛꯀꯅꯦꯕ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯑꯃꯁꯨ ꯊꯣꯛꯂꯛꯑꯅꯦꯕ ꯑꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯦꯠ ꯂꯣꯁꯀꯤ ꯑꯗꯨ ꯑꯗꯥꯅ ꯁꯤꯒꯤ ꯀꯟꯁꯦꯞ ꯑꯃꯁꯨ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯅꯤꯀꯣ ꯑꯗꯩꯗꯤ ꯅꯪ ꯀꯩꯗꯧꯔꯦ ꯖꯤꯝ ꯁꯥꯟꯅꯔꯗꯤ ꯃꯁꯜ ꯕꯤꯜ ꯇꯧꯔꯛꯑꯅꯤꯕ ꯃꯁꯜ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯦꯇꯥꯕꯣꯂꯤꯖꯝ ꯕꯨꯁ ꯇꯧꯔꯅꯤꯕ ꯅꯪꯅ ꯔꯦꯁꯇꯤꯡ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯦꯂꯣꯔꯤ ꯕꯔꯟ ꯇꯧꯋꯤꯅꯦꯕ ꯅꯪꯅ ꯃꯁꯜ ꯈꯔ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯔꯒꯗꯤꯅꯦ ꯃꯁꯜ ꯃꯥꯁꯁꯦ ꯍꯦꯟꯒꯠꯂꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯊꯕꯛ ꯁꯨꯗꯕꯤꯗ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ ꯅꯪꯒꯤ ꯀꯦꯂꯣꯔꯤꯁꯦ ꯈꯔ ꯍꯦꯟꯅ ꯕꯔꯟ ꯇꯧꯕ ꯉꯝꯃꯛꯀꯅꯦꯕ ꯑꯗꯒꯤꯗꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯍꯟꯈ꯭ꯔꯦ ꯋꯦꯠ ꯂꯣꯁꯀꯤ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯍꯦꯜꯗꯤ ꯑꯦꯖꯤꯡ ꯑꯣꯏꯍꯟꯕ ꯑꯩꯈꯣꯏꯗ ꯐꯖ ꯊꯣꯛꯍꯜꯂꯛꯄ ꯌꯦꯡꯉꯨꯕ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛꯇꯪ ꯍꯪꯒꯦꯕ ꯍꯦꯜꯗꯤ ꯑꯣꯏꯕꯒꯤꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯛꯑꯅꯤꯀꯣ ꯍꯦꯜꯗꯤ ꯑꯣꯏꯔꯛꯅꯕꯅꯦꯕ ꯑꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯤꯖꯟ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯩꯔꯝꯒꯅꯤꯗ ꯅꯪꯁꯦ ꯐꯖꯊꯣꯛꯅꯤꯡꯅꯕꯅꯦꯕ ꯑꯩꯅꯒ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯁꯦꯛꯁꯤ ꯇꯥꯔꯛꯅꯕꯅꯦꯕ ꯑꯩꯅ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯁꯦꯛꯁꯤ ꯇꯥꯔꯛꯅꯕꯅꯦꯕ ꯑꯣꯄꯣꯖꯤꯠ ꯖꯦꯟꯗꯔꯅꯒ ꯑꯦꯇ꯭ꯔꯦꯛꯇꯤভ ꯑꯣꯏꯔꯛꯅꯕꯅꯦꯕ ꯑꯩꯉꯣꯟꯗ ꯁꯤꯒꯤꯁꯦ ꯔꯤꯌꯦꯂꯤꯇꯤꯅꯤꯀꯣ ꯁꯤꯃꯗꯤ ꯏꯀꯥꯏꯅꯔꯒꯨꯝꯁꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯈꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯥꯡ ꯐꯪꯉꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯐꯤꯠ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯣꯟꯗꯥꯗ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯃꯇꯝꯗ ꯄꯥꯝꯕꯣꯝꯒ ꯇꯞ ꯈꯔ ꯅꯞꯄꯁꯤꯅꯤꯀꯣ ꯑꯩꯅ ꯐꯤꯠ ꯍꯥꯏꯁꯦ ꯒꯨꯒꯜꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠꯇꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯈꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯤꯒꯨꯝꯕ ꯃꯥꯜꯂꯛꯄꯗꯣ ꯅꯨꯄꯤꯗꯒꯁꯨ ꯃꯉꯥꯏꯔꯦ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯃꯁꯜ ꯃꯥꯁ ꯈꯔ ꯌꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯐꯤꯠ ꯑꯣꯏꯔꯒ ꯁꯦꯛꯁꯤ ꯑꯣꯏꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯖꯤꯝ ꯁꯥꯟꯅꯕꯤꯌꯨꯀꯣ ꯅꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤ ꯑꯦꯗꯚꯥꯟꯁ ꯃꯦꯊꯠꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅꯀꯣ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯁꯤꯁꯨꯃꯉꯥꯏꯔꯦ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯇ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯀꯦꯂꯣꯔꯤꯁꯤꯅ ꯍꯟꯊꯔꯒ ꯆꯥꯕꯤꯔꯒꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯍꯥꯏꯁꯦ ꯁꯤꯃꯗꯤ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯍꯥꯟꯅꯗꯒꯤ ꯌꯦꯡꯉꯛꯄ ꯑꯣꯏꯔꯒꯗꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕ ꯀꯧꯋꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯕꯨ ꯂꯩꯕꯤꯔꯒꯗꯤ ꯅꯪꯅ ꯑꯣꯛ ꯅꯨꯡꯇꯤꯖꯥꯒꯤ ꯃꯇꯨꯝ ꯆꯥꯔꯒꯁꯨ ꯖꯪ ꯐꯨꯗ ꯉꯥꯛꯇ ꯆꯥꯔꯒꯁꯨ ꯅꯪ ꯋꯦꯠ ꯂꯣꯁꯇꯤ ꯀꯝꯄꯜꯁꯔꯤ ꯇꯧꯔꯛꯀꯅꯤꯅ ꯆꯨꯝꯃꯦꯕꯀꯣ ꯆꯨꯝꯕꯗꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯈꯤꯇꯪ ꯀꯨꯞꯊꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ ꯑꯩꯈꯣꯏꯅꯅꯦ ꯖꯪ ꯐꯨꯗꯀꯨꯝꯕ ꯀꯦꯂꯣꯔꯤ ꯗꯦꯟꯁ ꯑꯣꯏꯕ ꯐꯨꯗꯁꯦ ꯌꯥꯝ ꯆꯥꯒꯨꯝꯁꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯂꯣ ꯀꯦꯂꯣꯔꯤ ꯑꯣꯏꯕ ꯐꯨꯗ ꯑꯣꯏꯅ ꯆꯥꯔꯒꯗꯤ ꯅꯪꯁꯦ ꯈꯤꯇꯪꯈꯛ ꯆꯥꯔꯒꯁꯨꯅꯦ ꯄꯨꯛꯇꯤ ꯃꯌꯥꯝ ꯊꯟꯍꯧꯕ ꯑꯗꯩꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯒꯗꯤ ꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯕꯤꯁꯦꯕ ꯅꯪ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯅꯦ ꯆꯤꯀꯟ ꯕ꯭ꯔꯦꯁꯅꯦ ꯑꯗꯨꯒ ꯔꯥꯏꯁꯅꯦ ꯑꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤꯒꯅꯦꯕ ꯁꯤꯗꯒꯤ 500 ꯀꯦꯂꯣꯔꯤꯁꯅꯦꯕꯀꯣ ꯁꯤꯗꯅꯅꯦ ꯀꯩ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯧꯅꯦ ꯕꯣꯔꯥꯅꯦ ꯀꯥꯡꯍꯧꯅꯦ ꯁꯤꯗꯒꯤ ꯀꯦꯂꯣꯔꯤꯁꯦ 500-500ꯅꯤꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯃꯥꯟꯅꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤꯁꯦ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅꯦ ꯄꯨꯛ ꯊꯟꯒꯅꯦꯕ ꯔꯥꯏꯁꯁꯦ ꯀꯩꯅꯣꯅꯦ ꯆꯥꯛꯅꯦ ꯆꯤꯀꯟ ꯕ꯭ꯔꯦꯁꯅꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯆꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯄꯨꯛꯁꯨ ꯊꯜꯂꯔꯣꯏ ꯑꯗꯩꯗꯤ ꯑꯟꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯅꯤ ꯖꯪ ꯐꯨꯗꯁꯦ ꯑꯣꯏꯔꯕꯅꯤ ꯊꯥꯎ ꯊꯨꯝ ꯀꯩꯀꯥ ꯌꯥꯎꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯨ ꯁꯤꯒꯤꯁꯤꯗꯅ ꯍꯦꯟꯅ ꯌꯥꯎꯕ ꯍꯦꯟꯒꯅꯦꯕ ꯑꯗꯨꯅ ꯅꯪꯅ ꯆꯥꯕꯗꯅꯦ ꯐꯨꯗꯁꯦ
ꯈꯟꯒꯠꯂꯛꯄ ꯃꯇꯝꯗ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯗꯦꯟꯁ ꯑꯣꯏꯕ ꯐꯨꯗ ꯑꯣꯏꯅ ꯈꯟꯕꯤꯌꯣꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯦ ꯃꯅꯨꯡꯗ ꯐꯪꯉꯤꯕ ꯀꯥꯟꯅꯕꯒꯩꯁꯤꯗꯅ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤꯗꯅ ꯂꯣ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯕꯤꯌꯣꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪꯈꯛ ꯆꯥꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤꯁ ꯃꯌꯥꯝ ꯌꯥꯝꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦꯀꯣ ꯌꯥꯝ ꯆꯥꯕ ꯑꯗꯨꯒ ꯀꯦꯂꯣꯔꯤꯁꯅ ꯈꯤꯇꯪ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯕꯤꯌꯣꯕ ꯑꯗꯨꯅ ꯍꯦꯜꯗꯤ ꯐꯨꯗꯁꯇ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯤꯌꯣ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯉꯝꯒꯅꯦꯕ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅꯀꯣ ꯁꯤꯝꯄꯜ ꯃꯤꯜ ꯑꯣꯏꯅ ꯑꯣꯏꯕꯤꯌꯣꯕ ꯌꯥꯝ ꯊꯤꯅ ꯆꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯜꯁ ꯉꯥꯛꯇ ꯑꯣꯏꯅ ꯁꯦꯝꯕꯤꯌꯣꯕ ꯑꯩ ꯁꯨꯝ ꯏꯟꯁꯇꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤꯁꯨ ꯑꯣꯏꯔꯣ ꯐꯅꯌꯥꯝ ꯎꯔꯦꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯟꯕ ꯌꯥꯎꯋꯦꯕ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯟꯕꯁꯦ ꯐꯠꯇꯦꯗꯤ ꯍꯥꯏꯔꯣꯏꯒꯦꯀꯣ ꯑꯩ ꯑꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯀꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯃꯌꯥꯝ ꯊꯕꯤꯌꯣ ꯀꯩꯌꯣ ꯃꯆꯥ 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 ꯃꯌꯥꯝ ꯊꯕꯤ ꯈꯛꯇꯒ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯍꯥꯞꯄ ꯌꯥꯝ ꯊꯤꯅ ꯚꯦꯔꯥꯏꯇꯤ ꯁꯨꯕꯁꯦ ꯐꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯑꯩꯅ ꯀ꯭ꯂꯥꯏꯟꯁꯦ ꯑꯩ 50 ꯋꯔꯛ ꯇꯧꯃꯤꯟꯅꯔꯦꯀꯣ ꯑꯗ ꯑꯩꯅ ꯈꯪꯉꯛꯄꯁꯦꯀꯣ ꯃꯤꯈꯩꯁꯦ ꯌꯥꯝ ꯆꯤꯜꯂꯦꯕ ꯃꯤꯈꯩꯁꯦ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯆꯤꯟꯕꯒꯤ ꯍꯥꯏꯗꯨꯅꯁꯦ ꯑꯩ ꯏꯁꯥꯅ ꯍꯥꯏꯒꯦ ꯑꯩꯁꯦ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯝ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯍꯩꯁꯨ ꯍꯩꯇꯦ ꯍꯩꯁꯨ ꯍꯩꯇꯦ ꯇꯟꯁꯨ ꯇꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯥꯛꯈꯨꯝꯁꯦ ꯇꯛ ꯇꯛ ꯁꯝꯖꯟꯕꯤ ꯉꯥꯛꯇꯅꯦꯕ ꯌꯦꯟꯁꯦ ꯆꯠ ꯂꯥꯎꯅ ꯀꯩꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯥꯏꯌꯔ ꯂꯩꯔꯦ ꯐ꯭ꯔꯥꯏꯌꯔꯗ ꯆꯠ ꯂꯥꯎꯅ ꯇꯧꯈꯤꯕ꯭ꯔꯥ ꯆꯥꯛꯁꯦ ꯇꯛ ꯂꯥꯎꯅ ꯊꯤꯔꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯣꯡꯕ ꯍꯤꯟꯖꯥꯡꯗꯣ ꯈꯔ ꯆꯠ ꯂꯥꯎꯅ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦꯕ ꯑꯩ ꯌꯦꯟꯁꯤꯒ ꯆꯥꯔꯅꯦꯕ ꯑꯗꯩ ꯁꯂꯥꯠ ꯇꯧꯋꯦ ꯍꯥꯏꯔ ꯆꯠ ꯂꯥꯎꯅ ꯁꯝꯖꯟꯕꯤ ꯑꯣꯠꯁ ꯇꯧꯔꯦ ꯍꯥꯏꯔ ꯁꯦꯀꯔꯗ ꯆꯠ ꯂꯥꯎꯅ ꯍꯥꯞꯆꯤꯜꯂꯅꯤꯕꯀꯣ ꯂꯐꯣꯏꯅꯦ ꯑꯣꯠꯁꯅꯦ ꯄꯤꯅꯠ ꯕꯇꯔ ꯀꯩꯅꯣ ꯁꯦꯛ ꯆꯠ ꯇꯧꯔꯅꯤ ꯊꯛꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯂꯐꯣꯏ ꯍꯥꯏꯔ ꯇꯛ ꯂꯥꯎꯅ ꯊꯛꯇꯧꯅ ꯆꯥꯕ ꯌꯥꯕꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯅ ꯇꯟꯕꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯤꯈꯩꯁꯦ ꯌꯥꯝ ꯆꯤꯜꯂꯦꯕ ꯅꯥꯇꯨ ꯅꯞꯊꯤ ꯈꯣꯠꯄ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯤ ꯇꯧꯕꯅꯦ ꯑꯗ ꯃꯤꯈꯩꯁꯦ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯩꯒ ꯑꯣꯏꯅ ꯊꯦꯡꯅꯛꯄ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯗꯨꯅ ꯃꯤꯜꯁꯦ ꯊꯛ ꯊꯛ ꯂꯥꯎꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯌꯥꯕꯁꯦ ꯑꯣꯏꯅ ꯄꯥꯝꯃꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯪꯅ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯀꯨꯏꯅ ꯆꯪꯕ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯒ ꯅꯨꯡꯇꯤꯖꯥꯒꯤ ꯆꯪꯒꯗꯕ ꯃꯤꯜꯁꯦ ꯌꯥꯝꯗꯤ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯏꯟꯁꯇꯥꯗꯒ ꯐꯣꯇꯣꯒ ꯊꯥꯒꯠꯂꯒꯗꯤ ꯃꯤꯅ ꯂꯥꯏꯛꯀ ꯌꯥꯝ ꯅꯝꯃꯛꯀꯗꯕ ꯄꯣꯁ ꯇꯥꯕ ꯃꯤꯜꯁꯦ ꯑꯗꯨꯒꯤꯗꯣ ꯐꯣꯂꯣ ꯄꯥꯛꯅ ꯇꯧꯔꯨꯅꯣꯕ ꯅꯪꯅꯁꯦ ꯌꯥꯝ ꯁꯪꯉꯦ ꯍꯥꯏꯔꯒꯕꯨꯗꯤ ꯐꯔꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯅꯉꯣꯟꯗ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯜꯂꯒ ꯅꯉꯣꯟꯗ ꯋꯥꯍꯜꯂꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪ ꯅꯣꯡꯃ ꯈꯛ ꯅꯠꯇꯦꯕ ꯗꯥꯏꯇꯤꯡ ꯇꯧꯔꯛꯇꯣꯏꯁꯦ ꯅꯨꯡꯇꯤꯖꯥꯒꯤꯅꯦꯕ ꯇꯧꯈꯠꯂꯛꯇꯣꯏꯁꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯇꯤꯖꯥꯒꯤ ꯃꯇꯝ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯤꯜꯁ ꯑꯃꯗ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯒꯤꯗꯨꯅ ꯅꯪ ꯂꯤꯁꯥꯡꯁꯤꯠꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯦꯕ ꯁꯤꯅꯤꯀꯣ ꯋꯥꯔꯤꯕꯣ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅꯅꯦ ꯂꯤꯀ꯭ꯋꯤꯠ ꯀꯦꯂꯣꯔꯤꯁꯇ ꯌꯥꯔꯤꯈꯩ ꯊꯛꯄꯤꯒꯅꯣꯕ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯔꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯤꯁꯥ ꯑꯃ ꯆꯥꯗꯦ ꯅꯤꯁꯥꯁꯦ ꯌꯨꯒꯁꯦ ꯌꯨ ꯁꯨꯡꯊꯛ ꯊꯛꯇ꯭ꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯦꯁꯐꯥꯎ ꯇꯧꯗ꯭ꯔꯦꯕꯀꯣ ꯊꯛꯄꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯅꯝ ꯅꯝꯃꯛꯄꯗꯅꯦ ꯑꯁ ꯃꯅꯝ ꯅꯝꯕꯗꯒ ꯍꯦꯛ ꯍꯩꯅꯗꯕꯗꯣ ꯃꯤꯝꯁꯇꯒ ꯊꯣꯛꯄꯗꯣ ꯑꯗꯨ ꯑꯩ ꯑꯁꯦꯡꯕꯅꯦ ꯃꯤꯝꯁꯀ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦꯕ ꯑꯗꯨꯅ ꯂꯤꯀ꯭ꯋꯤꯠ ꯀꯦꯂꯣꯔꯤꯁꯦ ꯊꯛꯀꯅꯣꯅ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯌꯨꯅꯤ ꯈꯪꯗꯦ ꯍꯩ ꯃꯍꯤ ꯀꯩꯀꯥꯁꯦ ꯃꯣꯏꯁꯤ ꯇꯣꯉꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯛꯇꯒꯤ ꯑꯣꯏꯔꯣ 100 ꯒ꯭ꯔꯥꯝ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯨꯛ ꯑꯣꯏꯅ ꯊꯜꯍꯧꯒꯅꯦꯕ ꯍꯩ ꯃꯍꯤꯗꯒꯤ ꯊꯛꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟꯅ ꯄꯨꯛ ꯊꯜꯂꯀꯥꯟꯗꯅꯦꯕ ꯃꯣꯏꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯂꯤꯀ꯭ꯋꯤꯠ ꯀꯦꯂꯣꯔꯤꯁꯦ ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯅꯣ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯂꯤꯀ꯭ꯋꯤꯠ ꯀꯦꯂꯣꯔꯤꯁꯇ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯇꯤ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯂꯩꯀꯣ ꯗꯥꯏꯠꯀꯣ ꯑꯗꯨꯒꯨꯝꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯀꯃꯟ ꯑꯣꯏꯅ ꯊꯛꯅꯔꯤꯈꯩꯁꯤꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯄ꯭ꯔꯥꯏꯠ ꯑꯗꯨ ꯑꯗꯥ ꯂꯩ ꯃꯌꯥꯝꯁꯦ ꯌꯥꯔꯤꯈꯩ ꯊꯥꯗꯣꯛꯄꯤꯔꯣ ꯌꯨꯔ ꯊꯛꯄꯤꯔꯨꯔꯅꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯋꯦꯠ ꯂꯣꯁꯇ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁ ꯑꯣꯏꯅꯀꯣ ꯁꯤꯒꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯦ ꯑꯦꯗꯚꯥꯟꯁ ꯑꯕꯨ ꯌꯥꯝ ꯊꯤꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯁꯤꯒꯤꯁꯤꯕꯨ ꯇꯧꯕ ꯉꯝꯃꯒꯗꯤ ꯅꯪꯁꯦ ꯋꯦꯠ ꯇꯥꯅꯕ ꯍꯣꯠꯅꯕꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯀꯅꯣꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯕꯤꯒꯦꯕꯀꯣ ꯃꯌꯥꯝꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯕ ꯏꯁꯦꯡ ꯁꯦꯡꯅ ꯀꯟꯁꯤꯁꯇꯦꯟꯕꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯔꯦ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯦꯕ ꯑꯦꯅꯤ ꯐꯤꯜꯗꯅꯦ ꯁꯤꯃꯗꯤ ꯑꯩ ꯀꯩꯅꯣꯒꯤ ꯗꯥꯏꯇꯤꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯑꯩꯁꯤ 2024ꯗꯒꯤ ꯑꯩ ꯉꯁꯤꯐꯥꯎꯗ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯖꯤꯝ ꯁꯥꯟꯅꯔꯛꯄ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯒꯣꯜ ꯑꯃ ꯊꯝꯃꯀꯥꯟꯗꯒ ꯌꯧꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯈꯜ ꯁꯣꯟꯊꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯌꯥꯎꯔꯛꯄ ꯌꯥꯎꯕꯅꯦꯕ ꯕꯤꯠꯀ ꯊꯤ ꯂꯩꯔꯛꯇꯕꯗꯒꯤ ꯇꯣꯛꯈꯤꯕ ꯈꯣꯠꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤꯁꯦ ꯑꯩꯁꯦ ꯋꯦꯠꯁꯦ ꯑꯥꯒꯁꯀꯤ ꯗꯦꯠ 30ꯗ ꯁꯤꯗ ꯊꯦꯠꯂꯦ ꯅꯣꯏꯅ ꯎꯕ ꯎꯗꯕꯗꯤ ꯁꯤꯗꯗꯤ ꯊꯦꯠꯂꯦꯀꯣ ꯑꯥꯒꯁꯀꯤ ꯗꯦꯠ 30ꯁꯦ ꯑꯩꯁꯦ 69.80 ꯑꯣꯏꯔꯝꯒꯅꯤ 69.80 ꯑꯣꯏꯔꯦꯕꯀꯣ ꯑꯩ ꯊꯤ ꯅꯨꯡꯉꯥꯏꯔꯦꯕ ꯑꯥꯒꯁꯀꯤ ꯗꯦꯠ 30ꯁꯤꯗ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯁꯦ ꯁꯛꯄꯨꯗꯤ ꯌꯥꯝ ꯑꯍꯟ ꯃꯥꯟꯕꯅꯤꯀꯣ ꯑꯗꯣ ꯆꯍꯤꯁꯦ ꯍꯟꯗꯛꯀꯤ ꯃꯦꯔꯥꯒꯤ 9ꯅꯤ ꯄꯥꯟꯕꯗ ꯄꯣꯛꯄꯅꯦꯕ ꯑꯩꯁꯦꯀꯣ ꯃꯦꯔꯥꯒꯤ 9ꯅꯤ ꯄꯥꯟꯕꯁꯦ ꯕꯣꯔ ꯅꯨꯃꯤꯠꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔ 30 ꯇꯥꯕꯅꯦꯕꯀꯣ ꯁꯤꯗ ꯑꯩꯁꯦ ꯆꯍꯤ 22 ꯁꯨꯕꯅꯦꯕ ꯆꯍꯤ 22 ꯁꯨꯕꯁꯤꯗ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯁ꯭ꯔꯦꯗꯦꯠ ꯑꯣꯏꯍꯜꯂꯕ ꯈꯣꯠꯂꯕ ꯀꯥꯏꯔꯒ ꯋꯦꯠꯁꯦ ꯗꯥꯏꯇꯤꯡꯁꯦ ꯐꯖꯅ ꯇꯧꯔ ꯂꯥꯛꯄꯒꯤ ꯑꯩꯁꯦ 69.80ꯁꯦ ꯑꯥꯒꯁ 30ꯗꯒ ꯌꯧꯔꯦꯕ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯅ ꯆꯪꯉꯛꯏꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯆꯪꯉꯦꯕ ꯑꯩꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯊꯝꯃꯦꯕ ꯑꯩꯁꯦ ꯊꯤ ꯅꯨꯡꯉꯥꯏꯗꯅꯀꯣ 60ꯒꯤ ꯁꯦꯔꯤꯁꯇ ꯎꯗꯕꯁꯦ ꯊꯤ ꯀꯨꯏꯔꯦꯕ ꯑꯩ ꯊꯥꯏꯅꯗꯒꯤ ꯑꯗꯨꯒꯤ 69.80 ꯌꯧꯔꯛꯑꯦ ꯀꯥꯏꯅ ꯑꯩꯁꯦ ꯁ꯭ꯇꯦꯇꯁꯇꯒ ꯍꯔꯥꯎꯅ ꯊꯝꯃꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯂꯦ ꯑꯩꯁꯦ ꯅꯣꯡꯃ ꯁ꯭ꯇꯗꯤ ꯂꯣꯟꯁ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯗꯦꯠ 30ꯁꯤꯗ ꯑꯥꯒꯁ 30ꯁꯤꯗ ꯍꯜꯂꯛꯑꯦ ꯑꯩꯁꯦ ꯀꯣꯛ ꯈꯔ ꯉꯥꯎꯋꯦ ꯈꯣꯠꯂꯦꯅ ꯇꯧꯕꯗꯤ ꯖꯤꯝ ꯁꯥꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯗꯦꯡꯒꯤ ꯅꯥꯁꯜꯂꯦꯕ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏ ꯋꯥꯔꯤꯁꯦ ꯃꯔꯤ ꯂꯩꯅꯔꯛꯀꯅꯤꯀꯣ ꯇꯥꯎꯀꯣ ꯗꯦꯡꯒꯤ ꯅꯥꯁꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯔꯥ ꯗꯥꯏꯇꯤꯡ ꯀꯩꯀꯥꯁꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯈ꯭ꯔꯦꯕ ꯗꯥꯏꯇꯤꯡꯗ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯊꯕꯛ ꯅꯨꯃꯤꯠ 15ꯅꯤ ꯄꯨꯔꯥ ꯄꯣꯊꯥꯈ꯭ꯔꯦ ꯑꯩꯗꯩꯗꯤ ꯑꯩꯒꯤ ꯔꯤꯀꯣꯕꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯖꯤꯝ ꯁꯥꯟꯅꯕꯗꯐꯥꯎ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯠꯇꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯐꯥꯎ ꯑꯩꯁꯦ
ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯥꯒ ꯊꯤ ꯁꯣꯟꯊꯔꯦꯕ ꯖꯤꯝꯁꯦ ꯑꯩ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯂꯦꯞꯄꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯄꯗꯣ 124 ꯗꯩ ꯁꯥꯟꯅꯈꯠꯂꯤꯁꯦ ꯁꯤꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯖꯤꯝ ꯂꯦꯞꯄ ꯌꯥꯎꯗ꯭ꯔꯦꯕ ꯍꯞꯇꯥ ꯑꯃ ꯂꯦꯞꯄ ꯌꯥꯎꯗ꯭ꯔꯦꯕ ꯑꯩ ꯖꯤꯝꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯔꯦꯕ ꯖꯤꯝꯒꯁꯦ ꯑꯗꯣ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯋꯦꯠꯁꯦ ꯑꯃꯨꯛꯄꯨ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯩ ꯑꯃꯔꯣꯝꯗꯕꯨ ꯏꯀꯥꯏꯖꯩꯑꯕ ꯏꯁꯥ ꯏꯊꯟꯇ ꯋꯦꯠ ꯂꯣꯁꯀꯤ ꯑꯦꯛꯁꯄꯔꯠꯅꯦꯅ ꯑꯁ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯋꯦꯠ ꯂꯣꯁꯀꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤꯁꯦ ꯑꯩ ꯏꯁꯥꯃꯛꯄꯨ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯇꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯩ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯔꯦ ꯊꯤ ꯀ꯭ꯂꯤꯟꯗ ꯆꯥꯔꯤꯁꯦ ꯀ꯭ꯂꯤꯟꯗꯕꯨꯅꯦ ꯀꯩꯝꯇ ꯌꯥꯝ ꯀ꯭ꯂꯤꯟꯗꯅꯦ ꯍꯥꯏꯔꯅꯤ ꯆꯥꯔꯤꯁꯦ ꯖꯪ ꯀꯩꯀꯥ ꯑꯝꯇꯒ ꯌꯥꯎꯗꯕꯤꯗ ꯁꯤ ꯑꯩ ꯔꯤꯖꯜꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯎꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯅꯪꯁꯨꯅꯦ ꯀꯦꯖꯤ 5 ꯇꯥꯔꯝꯕ ꯌꯥꯏ ꯑꯃꯨꯛ ꯈꯔ ꯇꯧꯔꯛꯄ ꯌꯥꯏ ꯑꯃꯨꯛ ꯅꯪ ꯇꯥꯏꯃꯤꯡ ꯑꯃ ꯆꯥꯅ ꯅꯥꯁꯤꯜꯂꯛꯄ ꯈꯣꯠꯄꯗꯒꯤ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯗꯦꯡꯒꯤ ꯅꯥꯔꯛꯑꯦꯀꯣ ꯑꯩ ꯏꯁꯥ ꯐꯖꯅ ꯁꯣꯟꯊꯕꯗꯒꯤꯗꯤ ꯔꯤꯀꯣꯕꯔꯤ ꯇꯧꯔꯒ ꯔꯤꯀꯣꯕꯔꯤ ꯐꯖꯅ ꯇꯧꯅꯕ ꯐꯖꯅ ꯆꯥꯁꯤꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯑꯩ ꯏꯁꯥꯗꯣꯝꯗ ꯑꯩꯅ ꯀ꯭ꯂꯥꯏꯟꯈꯩꯗꯒ ꯍꯥꯏꯗꯣꯏꯅꯦꯕ ꯍꯦꯛ ꯅꯥꯔꯛꯄ ꯌꯥꯎꯔꯒꯗꯤ ꯗꯥꯏꯇꯤꯡꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯈ꯭ꯔꯣ ꯅꯪꯒꯤ ꯔꯤꯀꯣꯕꯔꯤ ꯍꯥꯟꯅ ꯅꯁꯥꯁꯦ ꯀꯟꯈꯠꯂꯛꯅꯕꯅ ꯍꯣꯠꯅꯧꯅ ꯑꯩ ꯏꯁꯥ ꯊꯣꯛꯂꯛꯑꯀꯥꯟꯗꯅꯤꯅꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯅꯦ ꯔꯤꯁꯔꯁ ꯇꯧꯅꯕ ꯑꯩ ꯑꯃꯨꯛ ꯊꯤꯖꯤꯟꯕꯕꯨ ꯍꯧꯔꯛꯑꯦꯕ ꯑꯩ ꯏꯁꯥꯅ ꯍꯥꯟꯅꯗꯤ ꯈꯪꯉꯒ ꯑꯩ ꯀ꯭ꯂꯥꯏꯟꯗ ꯇꯥꯛꯏꯕ ꯄꯣꯠꯇꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯅꯥꯔꯛꯑꯕ ꯃꯇꯝꯗꯗꯤꯅꯦꯀꯣ ꯑꯩꯁꯦ ꯑꯃꯨꯛ ꯔꯤꯀꯣꯕꯔꯤ ꯇꯧꯅꯕ ꯑꯩꯁꯦ ꯆꯥꯕꯁꯤ ꯈꯤꯇꯪꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯦ ꯍꯥꯏꯔꯒ ꯈꯔ ꯍꯦꯟꯅ ꯆꯥꯁꯟꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯊꯤꯖꯤꯜꯂꯒ ꯏꯁꯥ ꯏꯇꯣꯝꯗ ꯔꯤꯑꯦꯁꯣꯔ ꯇꯧꯔꯦꯕ ꯑꯣ ꯐꯔꯦꯁꯦ ꯑꯩꯁꯦ ꯅꯥꯔꯤꯕꯩꯅꯤꯀꯣ ꯈꯣꯠꯂꯤꯕꯩꯅꯤꯀꯣ ꯔꯤꯀꯣꯕꯔꯤ ꯇꯧꯅꯕꯅꯤꯀꯣ ꯖꯤꯝꯗ ꯁ꯭ꯇꯔꯦꯡ ꯃꯌꯥꯝ ꯍꯟꯊꯈꯤꯕꯗꯣ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯅꯕꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯆꯥꯈꯠꯂꯛꯑꯦꯕ ꯁꯤꯗ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯑꯦꯅꯤꯊꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯅꯣꯕ ꯂꯦꯞꯄꯨ ꯂꯦꯞꯇ꯭ꯔꯕ ꯅꯪꯒꯤ ꯒꯣꯜꯗꯣ ꯀꯝꯄꯜꯁꯔꯤ ꯎꯔꯅꯦꯕ ꯑꯩ 24 ꯁꯨꯡꯂꯦꯞ ꯂꯦꯞꯄꯛꯇ꯭ꯔꯤ ꯑꯩ ꯑꯦꯞꯁꯦ ꯎꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯎꯁꯨ ꯎꯔꯤꯅꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯏꯔꯛꯑꯒ ꯑꯩ ꯁ꯭ꯇ꯭ꯔꯦꯗꯦꯠ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯏꯔꯛꯈꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯣꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯤꯒꯤꯗꯨꯗ ꯑꯗꯨꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯦꯕ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯦꯖꯤ 5 ꯇꯥꯔꯒ ꯌꯥꯏ ꯅꯪ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯈꯤꯕ ꯌꯥꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯊꯕꯛ ꯊꯣꯛꯆꯔꯛꯄ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯦꯕ ꯑꯃ ꯑꯁꯤ ꯑꯅꯥ ꯊꯣꯛꯆꯜꯂꯛꯑꯗꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯊꯣꯛꯂꯛꯑꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝꯗꯁꯨꯅꯦ ꯅꯪ ꯑꯗꯨꯝ ꯂꯦꯞꯄꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯁꯨꯡꯂꯦꯞ ꯀꯩꯅꯣ ꯇꯧꯕꯤꯌꯨꯕ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟꯇꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯕ ꯅꯠꯇꯕꯤ ꯇꯣꯛꯊꯣꯛꯈꯤꯅꯣꯕ ꯑꯗꯨꯒ ꯍꯦꯛ ꯇꯣꯛꯊꯣꯛꯇ꯭ꯔꯕ ꯅꯪ ꯔꯤꯖꯜꯁꯦ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯎꯔꯗꯕꯅꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯦꯊꯠꯅꯦ ꯑꯦꯅꯤ ꯐꯤꯜꯗ ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤꯗ ꯂꯣꯏꯅ ꯑꯣꯏꯕ ꯌꯥꯏꯕꯀꯣ ꯇꯣꯛꯊꯣꯛꯇ꯭ꯔꯕ ꯀꯟꯁꯤꯁꯇꯦꯟꯇꯨ ꯐꯖꯅ ꯑꯣꯏꯔꯒ ꯅꯪꯅ ꯇꯥꯏꯃꯤꯡ ꯃꯆꯥ ꯍꯥꯏꯗꯤ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯎꯔꯛꯑꯒꯁꯨ ꯑꯗꯨꯝ ꯍꯦꯛ ꯐꯔꯛ ꯇꯥꯔꯛꯄꯗꯣ ꯍꯦꯛ ꯇꯨꯁꯜꯂꯨꯔꯦꯗꯅ ꯇꯨꯁꯜꯂꯒꯁꯨ ꯍꯦꯛ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯔꯛꯑꯕ ꯅꯪ ꯑꯗꯨꯝ ꯌꯥꯔꯦ ꯅꯪ ꯐꯝꯃꯒ ꯂꯩꯔꯒ ꯂꯦꯡꯗꯕꯤ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯆꯠꯄ ꯈꯤꯇꯪ ꯍꯧꯔꯛꯑꯒꯁꯨꯅꯦ ꯅꯪ ꯑꯗꯨꯝ ꯔꯤꯖꯜꯁꯦ ꯀꯝꯄꯜꯁꯔꯤ ꯎꯔꯗꯕꯅꯤ ꯂꯩ ꯌꯥꯝ ꯊꯤꯅ ꯊꯥꯔꯦ ꯉꯁꯤꯁꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤꯅꯦ ꯋꯥꯔꯤꯑꯕꯀꯣ ꯑꯗꯨꯒ ꯌꯥꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯦꯞꯄꯨ ꯂꯦꯞꯇ꯭ꯔꯒ ꯅꯪꯒꯤ ꯔꯤꯖꯜꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯎꯔꯛꯀꯅꯦꯕ ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯗꯨꯝ ꯑꯣꯏꯕꯤꯌꯣꯕꯀꯣ ꯂꯦꯞꯀꯅꯣ ꯌꯥꯔꯦ ꯆꯍꯤ 1 ꯆꯪꯒꯦꯔꯥ 2 ꯆꯪꯒꯦꯔꯥ 3 ꯆꯪꯒꯦꯔꯥ ꯊꯥ 5 ꯆꯪꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯗꯨꯝꯅꯦ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯎꯔꯅꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯧꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯗꯥꯏꯠꯁꯤꯅ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯗꯥꯏꯠꯁꯤꯅ ꯃꯦꯖꯔ 80% ꯃꯨꯛꯇꯤ ꯗꯥꯏꯠꯇꯕꯨ ꯍꯥꯏꯖꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤꯕꯀꯣ ꯑꯗꯨꯅ ꯗꯥꯏꯠꯁꯦ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯆꯥꯟꯅꯒꯗꯕ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯖꯔꯣ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯖꯔꯒꯀꯣ ꯑꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯁꯦꯝꯕ ꯇꯜꯂꯦ ꯑꯣꯔ ꯍꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩꯒꯤ 14 days ꯆꯦꯂꯦꯟꯖꯁꯦ ꯖꯣꯏꯟ ꯇꯧꯁꯜꯂꯛꯑꯣ ꯐꯤꯐ ꯐꯦꯁꯀꯤ ꯐꯣꯝ ꯊꯥꯕꯅꯦ ꯐꯤꯐ ꯐꯦꯁꯁꯦ ꯌꯥꯝꯅ ꯅꯣꯡꯅꯤꯡꯕꯅꯦ 14 days ꯆꯦꯂꯦꯟꯖꯁꯦꯀꯣ ꯂꯣꯏꯗꯤ ꯂꯣꯏꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ 14 days ꯆꯦꯂꯦꯟꯖꯁꯦ ꯍꯟꯗꯛꯀꯤ ꯐꯦꯁꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ ꯑꯣꯏꯕꯅꯦ ꯐꯤꯐ ꯐꯦꯁꯁꯤꯅꯀꯣ ꯑꯩ ꯃꯤꯁꯨ ꯁ꯭ꯄꯣꯠ ꯃꯤ 10 ꯈꯟꯕꯅꯦꯕ ꯃꯤ 10ꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯐꯨꯜꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯂꯥꯁꯀꯤ ꯑꯣꯏꯔꯗꯕꯅꯤꯅ ꯃꯤꯈꯩꯁꯦ ꯌꯥꯝꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯁ꯭ꯄꯣꯠ 5 ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯒꯦꯅꯍꯟꯗꯛꯀꯤꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯑꯗꯨꯅꯅꯦ ꯁ꯭ꯄꯣꯠ 5 ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣꯅꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯄꯣꯠ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯅ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯉꯥꯡꯖꯜꯂꯒꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯍꯥꯞꯆꯔꯝꯃꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯅꯣꯏ ꯆꯪꯁꯤꯟꯕꯤꯔꯛꯑꯣ 14 days ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯗꯤꯀꯣ ꯅꯪꯒꯤ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯅꯦꯕꯀꯣ ꯑꯩꯅ ꯅꯪꯒꯤ ꯐꯨꯗ ꯄ꯭ꯔꯤꯐꯔꯦꯟꯁ ꯅꯪꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒꯤ ꯌꯦꯡꯉꯒꯀꯣ ꯑꯗꯨꯒ 14 days ꯀꯝꯄꯜꯁꯔꯤ ꯅꯪꯁꯦ ꯔꯤꯖꯜ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯑꯩꯅ ꯒꯥꯏꯗ ꯇꯧꯔꯒ ꯑꯦꯅꯤ ꯐꯤꯠꯅꯦꯁ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯇꯣꯄꯤꯛ ꯗꯥꯎꯠ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯀ꯭ꯂꯤꯌꯔ ꯇꯧꯔꯅꯤ ꯄꯩꯁꯥ ꯁꯦꯞ ꯇꯧꯔꯅꯤ ꯃꯔꯝꯗꯤ ꯑꯩ ꯅꯉꯣꯟꯗ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯄꯤꯖꯔꯣꯏ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯕꯨ ꯑꯗꯨꯒꯤ ꯁꯄ꯭ꯂꯤꯃꯦꯟꯗꯣ ꯀꯥꯟꯅꯗꯦꯅ ꯑꯩ ꯅꯉꯣꯟꯗ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯅꯦꯕ ꯑꯗꯨꯒ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯐꯨꯗꯁ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯉꯥꯛꯇꯅꯦ ꯄꯤꯖꯔꯛꯇꯣꯏꯁꯦ ꯃꯇꯝ ꯁꯦꯞ ꯇꯧꯔꯅꯤ ꯃꯇꯝ ꯁꯦꯞ ꯇꯧꯔꯛꯇꯣꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯍꯦꯛꯇ ꯗꯥꯎ ꯌꯦꯡꯖꯜꯂꯛꯇꯣꯏ ꯅꯠꯇꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯗ ꯅꯨꯄꯤꯗꯁꯨ ꯋꯦꯠ ꯂꯣꯁ ꯐꯅꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯥꯗꯁꯨ ꯇꯧꯔꯦ ꯑꯩ ꯔꯤꯖꯜꯗꯣ ꯁꯠ ꯎꯠꯍꯜꯂꯛꯀꯦ ꯁꯤꯗ ꯋꯔꯛ ꯇꯧꯔꯕ ꯁꯤꯁꯇꯦꯝꯁꯦ ꯑꯩ ꯅꯉꯣꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯃꯗ ꯗꯥꯎ ꯌꯦꯡꯉ ꯂꯩꯗꯣꯏ ꯅꯠꯇꯦ ꯑꯗꯨꯅ ꯅꯉꯣꯟꯗ ꯃꯇꯝꯁꯨ ꯁꯦꯞ ꯇꯧꯔꯅꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯅꯤ ꯑꯩꯅ ꯄꯤꯗꯣꯏꯕ ꯁꯔꯚꯤꯁꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯤ ꯅꯪ ꯚꯦꯂꯨ ꯂꯩꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯁꯦ ꯐꯤꯐ ꯐꯦꯁꯀꯤ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯍꯥꯞꯆꯜꯂꯝꯃꯒꯦ ꯐꯣꯝ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯒꯦ ꯋꯦꯠ ꯂꯣꯁ ꯇꯧꯈꯥꯏꯔꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯟꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ